ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯁꯥꯟꯅꯔꯦ ꯉꯟꯇꯥꯅ ꯏꯔꯨ ꯃꯥꯏꯊꯜꯂꯨꯖꯊꯣꯛꯂꯒ ꯁꯪꯗꯣꯟ ꯆꯋꯥ ꯊꯤꯟꯒꯠꯂꯛꯏ꯫ ꯄꯣꯏꯔꯩꯅ ꯃꯥꯒꯤ ꯕꯥꯏꯛꯇꯨ ꯀꯟꯅ ꯇꯩꯊꯣꯛꯂꯤ꯫ ꯄꯥꯟꯊꯣꯏꯅ ꯂꯥꯏꯔꯤꯛ ꯇꯧꯔꯤ꯫ ꯄꯤꯕꯥꯁꯨ ꯌꯦꯅꯈꯥꯔꯣꯝꯗ ꯃꯥꯔꯇꯤꯟ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯔꯛꯏ꯫ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯏꯃꯥ? ꯏꯃꯧ ꯍꯥꯏꯔꯨꯒꯦ꯫ ꯏ ꯀꯅꯥꯒꯤ? ꯅꯪꯒꯤ ꯅꯠꯇ꯭ꯔꯗꯤ ꯑꯩꯒꯤꯔꯣ? ꯄꯣꯏꯔꯩ ꯃꯌꯥꯝꯕꯒꯤ ꯋꯥꯍꯪꯗꯨꯗ ꯈꯖꯤꯛ ꯅꯣꯛꯇꯨꯅ ꯇꯧꯔꯤꯕꯗꯨ ꯑꯗꯨꯃꯛ ꯇꯧꯔꯤ꯫ ꯀꯥꯏꯗ? ꯈꯨꯟꯖꯤꯟꯗ ꯆꯥꯎꯔꯦꯟꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯅꯍꯥꯟ ꯊꯦꯡꯅꯔꯛꯄꯗꯣ ꯃꯣꯏꯗ ꯆꯠꯂꯨꯒꯦ꯫ ꯑꯁ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤ ꯊꯣꯛ ꯊꯥꯛ ꯌꯥꯝ ꯇꯧꯅꯨꯀꯣ꯫ ꯍꯩ ꯆꯤꯟ ꯊꯤꯔꯛꯀꯅꯤꯀꯣ, ꯆꯤꯟ ꯊꯤꯔꯛꯎꯔꯣ? ꯄꯥꯟꯊꯣꯏꯅ ꯇꯝꯆꯣ ꯀꯩꯅꯣ? ꯊꯣꯛ ꯊꯥꯛꯑꯕꯨ ꯀꯩꯅꯣꯕ? ꯑꯩꯈꯣꯏ ꯇꯝꯆꯥꯅ ꯍꯟꯖꯈꯤꯅꯤꯀꯣ, ꯃꯤ ꯇꯝꯆꯥꯒꯤꯗꯤ ꯃꯁꯛ ꯐꯖꯈ꯭ꯔꯖꯥꯠꯅꯤꯉꯣ꯫ ꯄꯣꯏꯔꯩ ꯄꯥꯟꯊꯣꯏꯗ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ꯫ ꯀꯩꯅꯣ ꯏꯆꯝꯆꯥ, ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯍꯥꯏ ꯌꯥꯗ꯭ꯔꯣ? ꯑꯩꯕꯨ ꯄꯛꯁꯤꯟꯗ꯭ꯔꯁꯨ꯫ ꯌꯥꯗꯦ꯫ ꯄꯣꯏꯔꯩ ꯃꯉꯛ ꯏꯟꯗꯨꯅ ꯁꯅꯥꯔꯩ ꯃꯒꯦ ꯁꯦꯝꯂꯤꯕꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯃꯐꯤ ꯃꯔꯣꯜ ꯁꯦꯠꯄ ꯂꯣꯏꯔꯗꯨꯅ ꯑꯃꯨꯛ ꯊꯣꯔꯛꯏ꯫ ꯑꯇꯣꯝꯕ ꯒꯥꯔꯤ ꯊꯧꯗꯣꯛ ꯌꯥꯔꯦ꯫ ꯑꯩ ꯏꯆꯟ ꯌꯦꯔꯨꯝꯂ ꯀꯔꯤꯅꯣ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯝꯃꯨꯀꯣ꯫ ꯄꯥꯟꯊꯣꯏ ꯂꯥꯏꯔꯤꯛ ꯂꯣꯏꯁꯤꯟ ꯈꯨꯝꯂꯛꯏ꯫ ꯍꯣꯏ ꯑꯗꯨ ꯃꯃꯥ ꯅꯣꯏ ꯆꯥ ꯍꯥꯞꯇꯣꯏꯔꯣ? ꯄꯣꯏꯔꯩꯅ ꯍꯥꯞꯇ꯭ꯔꯗꯤ ꯀꯥꯏꯗ ꯆꯥꯎ ꯆꯥꯏꯅꯣ ꯁꯦꯟꯇꯣꯝꯕꯤ? ꯀꯅꯥ ꯈꯪꯅꯤꯒꯦ, ꯆꯥꯔꯛꯇꯧ ꯃꯥꯜꯂꯤꯅꯤ ꯀꯩꯅꯣ꯫ ꯁꯅꯥꯔꯩꯅ ꯆꯥꯔꯛꯑꯣꯏ ꯆꯥꯔꯛꯑꯣꯏ, ꯅꯨꯄꯤ ꯍꯥꯏꯕ ꯆꯠꯄꯕꯨ ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯔꯨꯒꯗ꯭ꯔꯣ ꯏꯕꯦꯝꯃ ꯅꯪꯕꯣ? ꯑꯗꯨꯗꯤ ꯉꯟꯇꯥ ꯍꯜꯂꯣ, ꯆꯥꯛ ꯆꯥꯗꯕꯤ ꯉꯥꯏꯔꯝꯒꯦꯀꯣ ꯇꯝꯆꯥ, ꯁ꯭ꯀꯨꯜꯒ ꯑꯝꯇ ꯆꯠꯂꯣꯏ ꯉꯁꯤꯗꯤ꯫ ꯄꯣꯏꯔꯩꯅ ꯍꯦ ꯁ꯭ꯀꯨꯜꯗꯨꯗꯤ ꯆꯠꯂꯝꯃꯨ, ꯂꯥꯏꯔꯤꯛ ꯃꯤꯔꯥꯏ ꯐꯠꯇꯦꯀꯣ꯫ ꯉꯁꯤꯇꯪꯅꯤ, ꯍꯌꯦꯡꯗꯤ ꯆꯠꯂꯒꯦꯕ, ꯍꯌꯦꯡ ꯆꯠꯀꯦ꯫ ꯆꯩ ꯆꯥꯅꯤ꯫ ꯇꯝꯆꯥ ꯌꯦꯔꯨꯝ ꯂꯧꯊꯣꯛꯎꯔꯆꯣ, ꯑꯩꯗꯤ ꯈꯔ ꯌꯥꯝ ꯆꯥꯅꯤꯀꯣ꯫ ꯄꯤꯕꯥ ꯃꯆꯜꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯒꯣꯜ ꯂꯩꯔꯤꯕꯗꯣꯝꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯟꯕꯤꯁꯤꯡꯗꯨꯒꯤ ꯃꯔꯨꯝꯁꯤꯡꯗꯨ ꯌꯦꯡꯗꯅ ꯂꯧꯊꯣꯛꯂꯤ꯫ ꯁꯅꯥꯔꯩꯒ ꯄꯣꯏꯔꯩꯒꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯄꯥꯟꯊꯣꯏꯁꯨ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯍꯧꯒꯠꯈ꯭ꯔꯦ꯫ ꯁꯣꯝ ꯆꯅꯨ ꯍꯣꯏꯔꯣꯝꯗꯅ ꯆꯅꯨꯒꯤ ꯃꯄꯨ ꯏꯕꯨꯡꯉꯣꯗꯨ ꯃꯥꯒꯤ ꯔꯦꯗꯤꯑꯣꯗ ꯂꯥꯛꯂꯤꯕ ꯅꯣꯠꯇꯨ ꯇꯥꯔꯗꯨꯅ ꯃꯉꯛꯑꯣ ꯃꯅꯥꯋꯣ ꯔꯥꯒ ꯇꯥꯗꯨꯅ ꯃꯣꯟꯗꯥ ꯀꯟꯅ ꯅꯨꯡꯉꯥꯏꯔꯤ꯫ ꯆꯅꯨ ꯃꯈꯨꯠꯇ ꯆꯥ ꯀꯞ ꯑꯃ ꯄꯥꯏꯗꯨꯅ ꯃꯄꯥꯟꯂꯣꯝꯗ ꯊꯣꯔꯛꯏ, ꯑꯗꯨꯒ ꯆꯥꯗꯨ ꯃꯄꯨꯗ ꯄꯤꯔꯤ꯫ ꯄꯨꯄꯨ ꯆꯥ꯫ ꯇꯥꯕꯤꯕ ꯅꯠꯇꯦ ꯃꯄꯨ ꯏꯕꯨꯡꯉꯣꯗꯨꯗꯤ ꯆꯅꯨ ꯑꯃꯨꯛꯀꯁꯨ ꯀꯧꯏ꯫ ꯄꯨꯄꯨ ꯆꯥ ꯄꯨꯔꯛꯑꯦ꯫ ꯍꯟꯗꯛꯃꯨꯛꯁꯨ ꯇꯥꯗ꯭ꯔꯕꯗꯨꯗꯗꯤ ꯆꯅꯨ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯆꯪꯁꯤꯟꯗꯨꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯍꯥꯏꯔꯛꯏ꯫ ꯍꯣ ꯄꯨꯄꯨ ꯆꯥ ꯂꯩꯔꯦ ꯍꯥꯏꯕ꯫ ꯃꯄꯨꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯕꯒꯤ ꯃꯁꯥꯗꯨ ꯐ꯭ꯔꯦꯡ ꯆꯣꯡꯈꯠꯂꯤ, ꯑꯗꯨꯒ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯆꯩꯁꯨꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯅꯄꯥ ꯊꯣꯔꯥꯏ ꯃꯆꯥ ꯀꯅꯥꯅꯣꯅꯦꯍꯦ? ꯃꯤꯅ ꯉꯁꯥꯏꯅ ꯇꯞꯅ ꯀꯧꯕꯗꯤ ꯇꯥꯗꯅ꯫ ꯃꯄꯨꯗꯨ ꯁꯧꯔꯥꯡꯗꯅ ꯍꯦ ꯀꯔꯤꯅꯣ? ꯆꯅꯨꯁꯨ ꯃꯆꯤꯟ ꯄꯣꯝꯊꯣꯛꯇꯨꯅ ꯇꯨ ꯆꯥꯁꯤ ꯊꯛꯑꯣ ꯍꯥꯏꯕ꯫ ꯁꯤ ꯍꯥꯏꯗꯨꯅ ꯆꯥꯗꯨ ꯐꯠ ꯊꯝꯂꯝꯗꯨꯅ ꯐꯦꯠ ꯇꯧꯗꯨꯅ ꯆꯪꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯗ ꯃꯄꯨ ꯏꯕꯨꯡꯉꯣꯗꯨ ꯆꯥꯗꯨ ꯄꯥꯏꯈꯠꯇꯨꯅ ꯊꯤꯗ ꯑꯉꯥꯎꯕꯤꯁꯤꯗꯤ꯫ ꯅꯨꯄꯤ ꯍꯥꯏꯕ ꯆꯠꯈꯤꯕ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯃꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯍꯜꯂꯛꯏ꯫ ꯁꯨꯃꯥꯡꯗ ꯒꯥꯔꯤꯗꯨ ꯊꯧꯖꯤꯜꯂꯛꯏ꯫ ꯄꯥꯟꯊꯣꯏ ꯏꯃꯨꯡꯂꯣꯝꯗꯒꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯃꯥ ꯅꯨꯄꯤꯗꯨ ꯌꯥꯍꯧꯔꯕꯣ? ꯄꯣꯏꯔꯩꯅ ꯅꯪ ꯁ꯭ꯀꯨꯜ ꯆꯠꯇ꯭ꯔꯕ? ꯆꯩ ꯆꯥꯅꯤꯀꯣ, ꯍꯌꯦꯡꯈꯩ ꯂꯦꯞꯇ ꯂꯦꯞꯄꯣ꯫ ꯆꯥꯛ ꯂꯣꯏꯔꯕꯣ ꯅꯪ? ꯂꯣꯏꯔꯦ ꯉꯁꯥꯏꯅ꯫ ꯆꯥꯎꯔꯁꯤ ꯂꯥꯎ, ꯆꯥꯛ ꯂꯥꯝꯃꯤ꯫ ꯅꯨꯄꯤ ꯍꯣꯏꯗ ꯀꯩꯝ ꯄꯤꯖꯔꯛꯇ꯭ꯔꯣ ꯍꯥꯏꯁꯦ? ꯀꯥꯏꯗꯩꯅꯣ, ꯆꯥ ꯈꯔ ꯄꯨꯊꯣꯔꯛꯑꯦ, ꯇꯟꯗꯅ ꯑꯩ ꯊꯛꯂꯛꯇꯦꯗ, ꯂꯝꯆꯧꯗꯦ꯫ ꯃꯅꯤꯡꯗ꯫ ꯊꯕꯛ ꯆꯠꯊꯣꯛꯂꯨꯕꯒꯤ ꯃꯐꯤ ꯃꯔꯣꯜꯗꯨ ꯍꯣꯡꯗꯣꯛꯇꯨꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯄꯥꯟꯊꯣꯏ ꯄꯣꯏꯔꯩꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯇꯝꯆꯥ ꯅꯨꯄꯤꯗꯣ ꯃꯁꯛ ꯐꯖꯕ꯭ꯔꯥ? ꯄꯥꯟꯊꯣꯏ ꯃꯕꯨꯡ ꯄꯤꯕꯥꯗ ꯌꯦꯡꯗꯨꯅ ꯅꯣꯛꯁꯤꯜꯂꯤ꯫ ꯁꯅꯥꯔꯩꯁꯨ ꯃꯆꯥꯅꯨꯄꯥ ꯑꯍꯜꯗ ꯌꯦꯡꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯊꯣꯏꯕ ꯌꯨꯝ ꯀꯩꯁꯤ ꯁꯦꯝꯖꯤꯜꯂꯨ, ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇꯅꯦ ꯑꯍꯜ ꯊꯥꯔꯣ ꯍꯥꯏꯍꯧꯔꯕꯅꯤꯀꯣ꯫ ꯑꯁ ꯏꯃꯥꯅꯨꯁꯤꯗꯤ ꯑꯩꯒꯤ ꯋꯥ ꯁꯨꯝꯇ ꯇꯥꯗꯅ꯫ ꯏꯁ ꯀꯩꯅꯣ ꯇꯝꯆꯧ, ꯅꯨꯄꯤꯒꯤ ꯗꯥꯏꯂꯣꯛ ꯑꯃꯨꯛ ꯇꯧꯔꯛꯏ꯫ ꯑꯉꯥꯡ ꯅꯪꯀꯣ ꯌꯥꯝ ꯍꯩꯄꯥ ꯁꯥꯔꯛꯀꯅꯨꯀꯣ꯫ ꯃꯥꯒꯤ ꯐꯅꯕ ꯍꯥꯏꯕꯤꯔꯒ꯫ ꯌꯥꯔꯦ ꯇꯥꯅꯤꯡꯗꯦ, ꯇꯨꯃꯤꯟ ꯂꯩꯌꯨ, ꯆꯩ ꯂꯥꯛꯀꯅꯤ ꯅꯪ꯫ ꯄꯥꯟꯊꯣꯏꯗꯨ ꯋꯥꯍꯩ ꯑꯃ ꯃꯈꯥ ꯇꯥꯔꯨꯗ ꯄꯣꯏꯔꯩꯗ ꯃꯔꯧ ꯂꯩꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯗꯨꯅ ꯃꯃꯥꯏꯗꯨ ꯂꯨꯞꯊꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯨꯗ ꯄꯣꯏꯔꯩ ꯃꯌꯥꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯦꯔ ꯇꯝꯆꯧ, ꯑꯉꯥꯡꯅꯕꯨ ꯀꯩ ꯈꯪꯗꯣꯏꯅꯣ? ꯀꯩ ꯀꯥꯏꯕ ꯋꯥꯕꯨ ꯍꯥꯏꯈꯤꯗꯅ ꯏꯆꯜ ꯁꯅꯥꯗ ꯑꯗꯨꯃꯥꯏꯅ ꯆꯩꯕꯤꯔꯤꯅꯣ? ꯃꯕꯨꯡ ꯑꯩꯒꯤ ꯃꯥꯡꯗ ꯆꯩꯅꯨꯀꯣ꯫ ꯄꯥꯟꯊꯣꯏ
Mabung Poirena hairakli waduda tumina nukfit ka tawsay. Nungtilni. Singel do kolas halakpagi masado fresh oithokludaga kiselomda sangsinduna kari-karino krokro olamatung mimi khramu puthoktuna phutli. Morokna tap thakai hapsingkri masudu phauba ngangsanghe ngangkri. Aduga yerum kharamu lakthokluduna konamna phutnaba thangatkri. Hoi Indomcha leima mapalda mi karokpagi makhultuda grong senthokutuna yengloi. Maunupidu sumangdu leptuna leirami. Singel thongjildagi haifet septhaduna. Inama kay haige? Maunupiduna. Singel mama leitro. Mama di leiti inama kay haiduino. Oo. Nangona sumhairamasu yabadi yai. Mama do ngasi marup takre ayingbida phawkre na nang nakra hairo ko. Kadai daw boy duno inama. Maibungi marup tune hayo. Inama salage ko. O hoy inama. Asya haina duna maunupidu su thokre. Singel sakhumlomda amuk sensilaktuna mana tawriba singdu thangthanaba amuk tawkre. Tanjado magtadani mamaibe ma leima sanglakpado. Thoi nang halaklabra? Au leima chakhumlomda amuk sangaktuna. Ihe morok mayamduda siranine. Yerum singduga numidangdi chamu saroi. Mama maibomgi marupto asi tare haibani. Isi ayingda phawrena laisramgi maulaga hairamani. Inama hayu yadro nangpo. Ihe imadi marupka loina kawridana. Ngayakta yarukige. Aye numit mayum sangjingay sida. Ngang-ngangdana mama layimdu thokre. Yumyay kada yorokpada masanupigi kada walakpagi ringking libidu taraduna. Masata na balawramduna thokre. Bema kanano pholai na he. Singel laurakliba khonjeldu taraduna katamna muk laktuna lakliba koldu receive fat tawraga. Hello? Haina chakhumlomda laktuna mana semliba chanabasingdu chaba hokre. Phondagi poirena kai chaino. Mimi aduga yerunga hawbro. Hawe. Ado tamchadi kedawramino. Ngasai nupi miyum chalubagi university su satri. Aduna kem tarumde daidi. Singel ngakna. Ha kaino nupi mayum madya. Poiresu hojitara noktuna. Aikoi tamsonggi nupi hainaba lagena mari sanam chalubainiba. Singelsu wakhal taraduna. O poiresu matau tamduna. O nupi haibase manang nupana oina chatnaraba haujikanse. Imagi tunginbani he. Angangnina chaba loitribo nang mimidubo. Morok samankre. Horen oina saragena ingaga. Haujikti yerum oina sarage. Yerum sabadi loidawreda. Morok kem sarage. Karadum sakre. Adudi kita sage. Singel ingna momon tawduna. Is yari komta. Haginati kita sage. Hujik laura. As tamcha. Singel khangi poiregi adu anam kanba matawdo. Lakta lakado midani khangi aduna muksu makha tare. Taye poiga pundrabo tamcha. Wa laithoisi. Ay hujik lakani ko. Yarabu tamcha karan tawno ko. Kisanaraganu ko swaidamta. Ay hujik lakani ladoni. As anam kanuba. Khangdi anam kangira kaloigira. Ay hujik ladoni. Nang thorokisu thorokjagana yumdoi jangtuni. Ay thorok pangamoy ko phone chu thamagi. Ignore tawna kanaroida. Ay di sathi banina. Thongal daga lepaga thoro nekta larok tuizani ko. Asi haina poireidu puhogatuna thorei. Mamai be masanaraina wahang tawrei. Atomba kaidano mo. Maswai phawdang sung wakyung chalugi thuna laki. Mama masana ngangnari waridu somda singel su tumina tari. Mayumdaga kok sanglaklavadi mama su leite. Mabung su leite aduna halakpa na mahankrabadi maamu miwatani khangi. Mina ukrabasu phajaba oiroi khangi aduna ma phonda mon sinduna tapna kauri. Tamcha kaino lairo kaigino tamcha nangdo sauriro saudi. Ado kaino hayeng oina college thengnaba yaroidro. Poire saurap tawna kaigino nang ngasi sungye yaroi hairo. As adui nateba
ꯑꯩ ꯍꯧꯖꯤꯛ ꯅꯣꯏ ꯂꯝꯄꯥꯛ ꯃꯅꯤꯡꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯣ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩ ꯄꯨꯡꯈꯥꯏ ꯑꯃꯒꯤ ꯃꯅꯨꯡꯗ ꯊꯣꯔꯛꯇ꯭ꯔꯗꯤꯅꯦ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯅꯨꯀꯣ ꯅꯌꯨꯝꯗ ꯂꯥꯛꯄ ꯉꯝꯕ ꯍꯤꯔꯣꯅꯤꯀꯣ ꯑꯩꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤ ꯃꯅꯥꯛꯇꯨꯗ ꯐꯝꯗꯨꯅ ꯃꯍꯥꯛ ꯂꯩꯈ꯭ꯔꯦ ꯑꯉꯥꯎꯕꯗꯣ ꯅꯨꯄꯥ ꯃꯥꯒꯤ ꯑꯅꯝꯗ ꯁꯤꯡꯒꯦꯜ ꯃꯥꯁꯨ ꯑꯣꯏꯔꯣꯏ ꯈꯟꯗꯨꯅ ꯒꯦꯠꯇꯨ ꯂꯣꯟꯁꯤꯜꯂꯝꯂꯒ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯃꯅꯤꯡꯂꯣꯝꯗ ꯍꯟꯅꯒꯁꯨ ꯌꯦꯡꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯂꯩꯔꯤꯕ ꯇꯣꯝꯗ ꯈꯣꯡꯊꯥꯡꯗꯨ ꯒꯝꯒꯝ ꯊꯥꯡꯗꯨꯅ ꯆꯨꯝꯗ꯭ꯔꯤꯡ ꯀꯨꯝꯊꯔꯛꯏ ꯂꯥꯞꯇꯛꯅ ꯄꯣꯏꯔꯩ ꯉꯥꯟꯕ ꯃꯥꯅ ꯐꯝꯂꯤꯕꯗꯨꯁꯨ ꯆꯤꯡꯉꯦꯜ ꯎꯏ ꯑꯗꯨꯅ ꯄꯣꯏꯔꯩꯅ ꯂꯩꯔꯤꯕ ꯇꯣꯝꯗ ꯆꯨꯝꯅ ꯂꯥꯛꯇꯨꯅ ꯃꯅꯥꯛꯇꯨꯗ ꯇꯨꯃꯤꯟ ꯂꯦꯞꯄꯛꯏ ꯄꯣꯏꯔꯩ ꯁꯤꯡꯒꯜꯗ ꯃꯤꯠꯌꯦꯡꯗꯨꯗꯤ ꯍꯟꯅ ꯌꯦꯡꯂꯛꯇ ꯗꯟꯗꯤꯗ ꯊꯣꯔꯛꯏꯅꯤꯅꯦ ꯅꯠꯇꯦꯍꯦ ꯄꯣꯏꯔꯩ ꯋꯥ ꯂꯥꯡꯉꯥꯡꯗ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯁꯤꯡꯒꯦꯜꯁꯨ ꯄꯣꯏꯔꯩ ꯁꯥꯎꯈ꯭ꯔꯦ ꯈꯟꯗꯨꯅ ꯇꯞꯅ ꯑꯃꯨꯛ ꯀꯧꯔꯛꯏ ꯇꯝꯆꯥ ꯄꯣꯏꯔꯩ ꯈꯨꯝꯗꯦ ꯁꯤꯡꯒꯦꯜ ꯑꯃꯨꯛꯁꯨ ꯀꯧꯔꯛꯏ ꯇꯝꯆꯥ ꯇꯝꯆꯥꯎ ꯍꯟꯗꯛꯃꯨꯛꯇꯤ ꯄꯣꯏꯔꯩ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯆꯠꯊꯣꯛ ꯁ꯭ꯋꯥꯏꯗ ꯏꯃꯥ ꯁꯤꯡꯒꯦꯜ ꯏꯈꯪ ꯈꯪꯅ ꯃꯁꯥꯗꯨ ꯐꯦꯡꯂꯥꯎ ꯆꯣꯡꯈꯠꯂꯛꯏ ꯄꯣꯏꯔꯩꯗꯨ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯌꯥꯝ ꯁꯥꯊꯤ ꯃꯑꯣꯡꯗ ꯇꯧꯗꯨꯅ ꯂꯩꯈꯤꯕꯗꯨꯗ ꯁꯤꯡꯒꯦꯜ ꯀꯤꯔꯨꯛ ꯄꯣꯏꯔꯩꯗ ꯌꯦꯡꯂꯛꯏ ꯁꯤꯡꯒꯦꯜ ꯃꯥꯒꯤ ꯀꯤꯔꯨꯛ ꯇꯧꯕ ꯃꯇꯧꯗꯨ ꯄꯣꯏꯔꯩ ꯎꯏ ꯍꯦꯟꯅꯗꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅꯤ ꯑꯗꯨꯛ ꯅꯨꯡꯁꯤꯕ ꯃꯇꯧꯗꯨ ꯌꯦꯡꯅꯤꯡꯕꯒꯤ ꯃꯥ ꯍꯧꯖꯤꯛꯁꯨ ꯁꯥꯎꯁꯤꯟꯅꯔꯤ ꯁꯤꯡꯒꯦꯜ ꯃꯥꯗꯤ ꯃꯃꯥꯏ ꯂꯨꯞꯊꯗꯨꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯁꯤꯜꯂꯤ ꯄꯣꯏꯔꯩ ꯅꯨꯄꯤ ꯃꯥꯒꯤ ꯃꯇꯧꯗꯨ ꯉꯥꯏꯍꯥꯛ ꯁꯨꯝ ꯌꯦꯡꯂꯝꯂꯒ ꯔꯥꯁꯤ ꯂꯩꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯁꯤꯡꯒꯦꯜꯒꯤ ꯂꯦꯡꯖꯨꯝꯗ ꯃꯄꯥꯝꯕꯣꯝꯗꯨꯅ ꯍꯥꯏꯐꯦꯠ ꯏꯟꯗꯨꯅ ꯍꯩ ꯀꯞꯄꯤꯔꯣ ꯑꯗꯨ ꯀꯔꯤ ꯇꯧꯔꯤꯕ ꯁꯤꯡꯒꯦꯜ ꯍꯧꯖꯤꯛꯇꯗ ꯄꯣꯏꯔꯩꯗ ꯃꯃꯤꯠꯇꯨ ꯇꯞꯅ ꯌꯦꯡꯈꯠꯂꯛꯏ ꯑꯗꯨꯒ ꯇꯞꯅ ꯇꯝꯆꯥ ꯅꯪ ꯁꯥꯎꯗ꯭ꯔꯕꯣ ꯄꯣꯏꯔꯩ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯤꯕꯨ ꯍꯦꯛꯇ ꯃꯔꯝ ꯆꯥꯗꯅ ꯁꯥꯎꯕ ꯌꯥꯕ꯭ꯔꯣ ꯍꯧꯖꯤꯛꯇ ꯀꯟꯅ ꯂꯥꯎꯔꯛꯏꯗꯨꯗꯤ ꯅꯇꯧꯗꯨ ꯌꯦꯡꯅꯤꯡꯕ ꯑꯩꯅ ꯁꯥꯎꯔꯁꯨ ꯑꯩ ꯅꯨꯡꯁꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯪꯁꯨ ꯁꯥꯎꯔꯒ ꯆꯠꯈ꯭ꯔꯤꯕꯗꯣ ꯌꯦꯡꯉꯤꯕ ꯑꯗꯣ ꯑꯩ ꯌꯥꯝ ꯅꯨꯡꯁꯤ ꯂꯩꯔꯝꯃꯤ ꯑꯩꯅ ꯆꯩꯔꯁꯨ ꯆꯠꯇꯦꯕ ꯅꯪꯀꯣ ꯁꯤꯡꯒꯦꯜ ꯃꯁꯤꯡꯗꯨ ꯄꯣꯝꯊꯣꯛꯇꯨꯅ ꯅꯨꯡꯁꯤꯗꯦꯅ ꯄꯣꯏꯔꯩ ꯅꯣꯛꯃꯤ ꯁꯤꯡꯒꯦꯜꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯇꯧꯁꯤꯟꯅꯩꯗꯣ ꯈꯪꯖꯕꯗꯣ ꯍꯧꯖꯤꯛꯇꯗ ꯁꯤꯡꯒꯦꯜꯁꯨ ꯃꯣꯃꯣꯟ ꯅꯣꯛꯂꯛꯏ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯇꯝꯆꯥ ꯅꯪꯁꯦ ꯑꯃꯨꯛꯁꯨ ꯌꯥꯝ ꯐꯩ ꯑꯃꯨꯛꯁꯨ ꯌꯥꯝ ꯁꯥꯊꯤ ꯑꯗꯣ ꯑꯩꯗꯤ ꯅꯪꯁꯦ ꯑꯗꯨꯝꯁꯨ ꯀꯤꯖꯩ ꯍꯌꯦꯡꯈꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨꯀꯣ ꯑꯩ ꯀꯞꯅꯤꯡꯉꯤ ꯀꯞꯄꯨꯅ ꯀꯅꯥ ꯊꯤꯡꯈꯤꯗꯨꯕꯣ ꯑꯗꯩꯗꯤ ꯑꯩꯁꯨ ꯁꯨꯝ ꯁꯥꯎꯖꯔꯛꯀꯅꯤꯀꯣ ꯁꯥꯎꯅ ꯀꯅꯥ ꯊꯤꯡꯒꯦ ꯁꯤꯡꯒꯦꯜ ꯃꯃꯤꯠꯇꯨ ꯄꯩꯔꯞꯅ ꯌꯦꯡꯈꯠꯂꯛꯇꯨꯅ ꯋꯥꯗꯤ ꯉꯥꯡꯗ ꯇꯨꯃꯤꯟ ꯂꯩꯔꯤ ꯄꯣꯏꯔꯩꯁꯨ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯏ ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯁꯥꯎꯕ ꯉꯝꯖꯒꯗ꯭ꯔꯣ ꯇꯝꯆꯥ ꯈꯪꯅ ꯃꯤꯔꯣ ꯑꯩꯁꯨ ꯃꯤꯅꯤ ꯀꯩꯅꯣ ꯂꯣꯏ ꯍꯩ ꯑꯝꯇ ꯁꯥꯎꯔꯣꯅꯦ ꯌꯦꯡꯒꯦꯕꯗꯨꯗꯤ ꯁꯥꯎꯔꯛꯇ꯭ꯔꯤꯕꯣ ꯑꯝꯇ ꯌꯦꯡꯒꯦꯕꯁꯦ ꯁꯥꯎꯔꯣꯃꯤ ꯁꯤꯡꯒꯦꯜ ꯍꯟꯗꯛꯁꯨ ꯑꯩꯅ ꯄꯣꯏꯔꯩꯗ ꯌꯦꯡꯂꯛꯏ ꯄꯣꯏꯔꯩ ꯅꯣꯛꯇꯨꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯑꯩꯉꯣꯟꯗ ꯁꯥꯎꯕ ꯉꯝꯖꯔꯣꯏꯅ ꯁꯤꯡꯒꯦꯜ ꯈꯪꯍꯥꯏ ꯈꯪꯖꯤꯟ ꯇꯧꯗꯨꯅ ꯑꯗꯩꯗꯤꯀꯣ ꯀꯩꯗꯧꯗꯣꯏꯕ ꯍꯥ ꯀꯩꯗꯧꯗꯣꯏꯅꯣ ꯁꯤꯡꯒꯦꯜ ꯑꯃꯨꯛ ꯈꯨꯝꯗꯕꯤ ꯇꯨꯃꯤꯟꯅ ꯃꯤꯠꯐꯝꯗꯨ ꯑꯇꯣꯞꯄꯗ ꯊꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯄꯣꯏꯔꯩ ꯁꯤꯡꯒꯦꯜꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯅꯣꯛꯃꯤ ꯃꯔꯦꯡ ꯆꯨꯝꯗꯨꯅ ꯐꯠ ꯑꯃꯨꯛꯀ ꯏꯟꯗꯨꯅ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯔꯒ ꯁꯤꯡꯒꯦꯜ ꯃꯥꯁꯨ ꯅꯨꯡꯁꯤꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯀꯩꯝ ꯇꯧꯔꯣꯏ ꯇꯧꯗꯕ ꯌꯥꯔꯣꯏ ꯁꯤ ꯇꯧꯔꯣꯅꯦ ꯀꯩꯅꯣ ꯇꯧꯗꯣꯏꯗꯣ ꯇꯧꯔꯣꯁꯤ ꯑꯁ ꯇꯝꯆꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯛ ꯍꯧꯒꯠꯂꯤ ꯄꯣꯏꯔꯩꯅ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯐꯥꯗꯨꯅ ꯅꯪꯅ ꯇꯧꯗ꯭ꯔꯒꯅ ꯑꯩꯅ ꯑꯣꯏꯅ ꯀꯩꯅꯣ ꯇꯝꯆꯥ ꯑꯩ ꯆꯠꯂꯒꯦ ꯍꯣꯔꯦꯟ ꯐꯣꯟ ꯇꯧꯔꯛꯀꯦꯕ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯍꯧ ꯊꯥꯗꯅ ꯆꯦꯟꯈ꯭ꯔꯤ ꯅꯨꯄꯤꯗꯨ ꯍꯧꯖꯤꯛꯇꯗ ꯄꯣꯏꯔꯩ ꯃꯥꯁꯨ ꯆꯦꯟꯈ꯭ꯔꯤꯕ ꯅꯨꯄꯤꯗꯨꯗ ꯌꯦꯡꯗꯨꯅ ꯅꯨꯡꯁꯤꯅ ꯃꯣꯃꯣꯟ ꯅꯣꯛꯍꯧꯔꯤ ꯑꯗꯨꯛ ꯅꯨꯡꯁꯤꯕꯅ ꯇꯧꯕꯨ ꯑꯗꯨꯝꯅ ꯎꯠꯄ ꯍꯧꯅꯕ꯭ꯔꯣ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝ ꯆꯨꯝꯃꯤꯁꯤ ꯀꯩꯒꯤꯅꯣꯕ ꯅꯨꯡꯁꯤꯃꯜꯂꯤ ꯅꯪꯒꯤ ꯅꯇꯧꯁꯦ ꯑꯩꯁꯦ ꯄꯨꯔꯥ ꯑꯉꯥꯎꯕ ꯑꯣꯜꯂꯤ ꯑꯗꯨꯁꯨ ꯅꯪꯉꯣꯟꯗ ꯅꯪꯅ ꯉꯥꯎꯍꯟꯕ ꯅꯨꯡꯁꯤ ꯃꯌꯥꯏꯅ ꯑꯩꯁꯦ ꯑꯃꯨꯛ ꯃꯇꯥꯡ ꯆꯥꯗ ꯂꯝꯍꯦꯟꯕ ꯑꯣꯏꯒꯦ ꯇꯧꯋꯦ ꯑꯗꯨꯕꯨ ꯅꯪꯒꯤ ꯑꯅꯤꯡꯕ ꯄꯥꯝꯕ ꯅꯪꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯏ ꯇꯧꯗꯦ ꯑꯩ ꯅꯪꯉꯣꯟꯗ ꯎꯠꯇꯅꯕ ꯍꯣꯠꯅꯒꯦ ꯑꯩꯒꯤ ꯑꯣꯏꯅ ꯅꯪꯅ ꯏꯅꯥꯛꯇ ꯂꯩꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯅꯪ ꯑꯗꯨꯝ ꯁꯦꯡꯅ ꯂꯩꯈꯣꯀꯣ ꯂꯩꯍꯟꯒꯅꯤ ꯑꯩꯅꯁꯨ ꯅꯪꯕꯨꯗꯤ ꯇꯁꯦꯡꯅ ꯊꯕꯛ ꯂꯩꯍꯟꯒꯅꯤꯗ
ꯁꯤꯡꯒꯜꯅ ꯒꯦꯠꯂꯣꯝꯗꯒꯤ ꯈꯪꯆꯦꯟ ꯆꯦꯟꯁꯤꯜꯂꯛꯄꯗ ꯃꯃꯥꯁꯨ ꯃꯕꯨꯡꯁꯨ ꯃꯥꯡꯒꯣꯜꯗ ꯄꯨꯟꯅ ꯋꯥꯔꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯆꯟꯊꯣꯏ ꯀꯩ ꯆꯠꯂꯨꯏꯅꯣ? ꯁꯤꯡꯒꯜ ꯈꯣꯡꯊꯥꯡꯗꯨ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯕꯨꯡꯗ ꯌꯦꯡꯗꯨꯅ ꯀꯩꯝ ꯆꯠꯇꯦ ꯑꯁꯤꯈꯛ ꯍꯥꯏꯔꯝꯗꯨꯅ ꯀꯥꯔꯣꯝꯗ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯂꯩꯃ ꯃꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯕꯨꯡꯉꯣ ꯅꯆꯜꯂꯁꯦ ꯍꯟꯗꯛꯇꯤ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯏꯅꯦ, ꯂꯥꯏ ꯇꯤꯟꯒ ꯑꯣꯛꯅꯔꯕ꯭ꯔꯥ ꯈꯪꯗꯦꯅꯦꯍꯦ꯫ ꯅꯍꯥꯟꯁꯨ ꯃꯥꯒꯤ ꯀꯥꯗ ꯇꯨꯃꯤꯟꯅ ꯃꯊꯟꯇ ꯅꯣꯛꯂꯝꯃꯤ, ꯃꯥꯏꯕ ꯑꯃꯗ ꯌꯦꯡꯍꯟꯕꯅ ꯐꯔꯗ꯭ꯔꯅ ꯈꯜꯂꯝꯂꯤꯕꯅꯦ꯫ ꯑꯦꯔꯥ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏꯗ ꯏꯃꯥ꯫ ꯇꯧꯏ ꯕꯨꯡꯉꯣ, ꯑꯩ ꯌꯥꯝ ꯊꯦꯡꯅꯔꯕꯅꯤꯀꯣ꯫ ꯃꯇꯝ ꯈꯔ ꯌꯦꯡꯈꯤꯁꯤꯗ, ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯝꯒꯗꯧꯗꯤ ꯃꯥꯟꯗꯦꯗ꯫ ꯁꯣꯝꯗꯅ ꯄꯤꯕꯥꯅ ꯐꯥꯝꯗꯒꯤ ꯉꯥ ꯑꯆꯧꯕ ꯑꯃ ꯄꯨꯈꯠꯂꯛꯏ ꯑꯗꯨꯒ ꯃꯥꯡꯒꯣꯜꯗ ꯄꯣꯞ ꯊꯝꯗꯨꯅ ꯏꯆꯟ ꯃꯆꯥ ꯇꯨ ꯄꯨꯁꯤꯜꯂꯣꯗꯣ, ꯅꯪ ꯇꯝꯆꯥ ꯂꯩꯇ꯭ꯔꯣ? ꯁꯦꯝꯗꯣꯛꯅꯕ ꯇꯧꯔꯣꯏꯌꯣ꯫ ꯄꯥꯟꯊꯣꯏ ꯉꯥꯗꯨ ꯄꯨꯁꯤꯟꯅꯕ ꯇꯧꯔꯤ꯫ ꯇꯝꯆꯥꯗꯤ ꯂꯩꯇꯦꯗ꯫ ꯀꯗꯥꯏ ꯆꯠꯀꯅꯤ ꯍꯥꯏꯔꯝꯃꯤ? ꯊꯕꯛ ꯆꯠꯂꯤ ꯑꯣꯏꯔꯝꯅꯤ, ꯄꯥꯈꯪꯅꯤ ꯀꯩꯅꯣ꯫ ꯍꯥꯏꯅꯔꯤꯉꯩꯗꯨꯗ ꯏꯁꯩꯒ ꯉꯪꯉꯪꯗꯅ ꯄꯣꯏꯔꯩꯗꯣ ꯀꯣꯟꯊꯣꯡꯂꯣꯝꯗꯩ ꯆꯪꯂꯛꯏ꯫ ꯑꯦ ꯇꯝꯆꯣ, ꯉꯥ ꯆꯥꯅꯤꯡꯉꯩꯔꯣ? ꯅꯪꯅ ꯑꯉꯥꯡꯁꯦ ꯍꯧꯗꯅ ꯍꯦꯛ ꯍꯨꯔꯥꯜꯂ ꯐꯥꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯗꯅꯅꯦ ꯄꯨꯈꯠꯄꯤꯔꯛꯏꯅꯦ꯫ ꯆꯠꯂꯣ ꯁꯦꯝꯗꯣꯛꯔꯣ ꯉꯟꯇꯥꯅ, ꯆꯥꯛ ꯂꯥꯝꯃꯦ ꯑꯩ꯫ ꯄꯣꯏꯔꯩ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯃꯆꯜꯅ ꯉꯥ ꯄꯨꯁꯤꯜꯂꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯪꯃꯤꯟꯅꯈ꯭ꯔꯦ꯫